Kanagumba khrana atamnana tenki thugairaga heavy fuel thadarakpra haibagi chingnaba leire awangba thaki SIT semle mara leibasing cherak phangangani en biren Imphal West District ki kanto sabal khurkhul nu chingba mafam sing phawduna cheliba khongsingda thau thi leptana chentharakliba si Kanagumba khrana maitai singbu manghan taannabagi damak leima khongda leiba heavy fuel power plant tenki sing thugairaga haitharakpani haibagi chingnaba leire Imphal West District ki manung chana leiba leimakhongi heavy fuel power plant asigi teng tagi chentharakpa thauksing asi ngarangdagi hauna khurkhul amadi kanto sabal fawduna cheliba khangla pokpi natraga makha khong haina khangnariba turel macha asida chentharakibani hairiba thauksing asi ngarang numidang athengmada Manipur lenga ki tongan ba loisang singna mathau taba thabaksing paikhatuna khong adu kanto sabal mapada thingatlaga lobuk lomda thaijindru thauti chenba ising adu chenthahanki tungdang asi ayuk fire service ki miyosing laklaga mai thaduna thau singadu sakthok hanna bukhona ki mafam adu dangarang dagi hauduna local MLA su oriba minister haikam dingo yauna mari leinaba department kaya gi miyosingna hakthengna yengsinduna makha tana ichel adu senthakidana bukhona ki makhoi maikai dagi thauti kaya senthakli bichel adu kanto sabal gi lofam amada thaidoktun thamlaga mai thadokpagi thabak chathakibani fire service ki miyosing yauna thauti sing adu mai thadokpagi thabak chathaki loinana lenga ki maikai dagi su environment district administration police fire service yauna mari leinaba department sing da mathau taba thabak paikhatnaba che thokiba leikhrei amaromda kurkul gram panchayat ki ward number 8 ki member laisram khemasori na hai miyoi ayamba thangna chana bakhang natana atopa hiram khuding makta turel adudagi isingna sijinnaribani haukiba chahi gi me ohum dagi kangluk irang thokpa horakpadagi thaknaba isingi pipe su kuki puruki miyoi singna thugai khrabani madugi matungda isingi awaba mayuk na dona hana dagi leiribani leimakhong power station dagi heavy fuel sing turel da chentharakliba si kuki singna thau gi teng thugairaga maitai singda atamnana awaba pinaba satharakpani mamangdasu kuki singna plan asidagi pochai huralaga yolambagi thokthok leikrabani ngarang thokthok asina miyamda hena awaba mayuk na halagani maramaduna leingakna miyamda khudong chadaba mayuk na danaba thabak paikhat piyo haiki nakala maromda chief minister na mahaki social media account ta thagalakwa post amada hai ngarang numidang pung 9:45 rom tabada MLA thongam santiga wa amatana ringaida sengmai esigi kanto sabalda lema khongdagi chentharakpa khongda sengmai turel nambul amadi imphal da tagadaba yamlaba thau chentharakpagi video ama tharki wakal da chingnaba fawbadagi khudakta kangpu PSP amadi Imphal West SP da pau piki osi lema khongga amuk pau fawnabadagi chingnaba hengalaktuna केंद्र की MLA दिंगो द फोन फावरब मतुंगदा मफमदुगी प्रधान शांत सुखुदक थाउ सेंथरकलिबा खोंगदो तुरेल यौद्रिङैदा लौबुक अमद थैदोकनबा प्रधान द हाइरब मतुंगदा महाकना JCB पुथोरक्तुना सेंगमाई ओसी याउना खोंगदो थैदोकबा हौखि थोगलिबा थौदोकसी का हेन चिंगनबदगी मिनिस्टर दिंगो वाटर सप्लाई की मिनिस्टर सुशीलद्रो अमदी थाउदो पावर प्लांट अमदगी थुगाइरगा सेंथरकबा ओइनि हाइनरकबदगी Power Minister Bisoji Sumafum Adu the Sanki, Taknaba Sinda, Podan Yaubra Yanganaba expert team Sutaraga Yingsinki. Simple Loduna, Makataba Te Sutauri, Housing, Fire Service ki personnel Mayamna, Kong Dugi Tau, Sengdokli, Lekai Dugi Ima Ibel Singsu Yauri. Asumna, Impal Turel, Nambul Turel Yona Loktak Fauna, Sogan Nabu Honaramba, Mipata Singi Toxil Ama, Isorna Chan Bidun Nakmangam Hore. Tabak Adu, Ngarang Numidang, Pung Nipan Minute before Mangadagi. Nongalamday pung ama makai fabu sathaki mi fatabadagi aikoi pumnamak section C power plant mafamdu state security ngak lagani hairi cherakasida same secretary tagi thador official oiba cherol amana hai khongda heavy fuel center pugi pau fangbadagi MLA minister yauna mari leinaba power water resource environment amadi relief and disaster na chingba department ki official sing sangsinduna mathau taba thabak thorang sing paikhat khrei Masida sunatana PSED, IIT Guwahati, Manipur University, NIT na chingba institute singi expert sing mafamadu da changsinduna water supply system gi ising test tawkre. Ahan bagi oina PSED na tawba preliminary test di ising ado haujik fabagi oina di kudong thiningai oidri hairi. Adubo makha taba expert laktriba fabagi oina water supply scheme asi thingjinduna thamkre. Kunja singda thangna chanaba isingi awaba mayuk nagadoriba sigi yenglaga PSED na tube huel hutpa amadi water tanker singi khuthangda miyamda lemna ising phanganbasu haukhre masigi damakta kunja singna telephone number 8794006422 natraga 7085922914 asida pau fabiraktuna water tanker singasi sel tingdana kaubu yagani thaudo sigi matangda thizinaba FIR amal lokhotpaga loinena Manipur police ki
ADGP Asutosh Singhana luchingba Special Investigation Team ama semkhre Investigation Team asida Manipur lenga ki Commissioner Power Silas Kumar Chaurasia amasung Additional Secretary Home M Pradip su yauri